ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯇꯝꯕꯒꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯐꯝꯕꯒ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯈꯟꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯆꯨꯝꯃꯤ ꯈꯨꯜꯂꯛꯇ ꯂꯩꯔꯒꯅ ꯈꯨꯜꯂꯛꯇ ꯂꯩꯕꯒꯤ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯤꯒ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯁꯤꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯁꯨ And tell me what's wrong and why you never said you felt that way. ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯤꯠꯁꯤ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯇꯝꯕ ꯂꯣꯏꯔꯦ Oh my god ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯊꯛꯁꯦ ꯏꯆꯥꯅꯨꯄꯥꯅ ꯑꯩ ꯃꯊꯛꯁꯦ ꯉꯁꯤ ꯃꯊꯛꯁꯦ ꯀꯩꯗꯧꯔꯒꯦ ꯁꯣꯔꯥꯔꯦꯟꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯊꯛꯁꯦ ꯆꯤꯡꯈꯠꯂꯨꯕꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯥꯁꯦ ꯅꯨꯃꯤꯠꯁꯦ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯃꯅꯨꯡꯗ ꯑꯗꯨ ꯂꯣꯏꯅ ꯈꯨꯝꯖꯟꯅ ꯂꯩꯈꯔꯦ ꯏꯃꯥꯁꯦ ꯅꯣꯡ ꯑꯩꯈꯣꯏꯒꯤ ꯃꯄꯩ ꯂꯁꯤꯡ ꯃꯇꯨꯝ मांद्रा जेमुनी आज का वेदर देखो चलो चलो उधर तो नहीं है उधर भी है जेमुनी सुंदर से जेमुनी शादी थोकरी नुमितपुदी थोकचराबने अदुना लोइना खुमजनख्रबा जिंगलगा कीबम यावनी तनु चलो आ जाओ स्कूल चले हम चलो 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 बस आ जाएगा चानुपा स्कूल थी लुगीगे अदुई मतुंगदा आइसु एम्ब्रॉयडरी क्लास तौबा चतोइनी मयामदा जिंगलके सुम साइड में गाड़ी हेलो एवरीवन वेलकम बैक टू माय चैनल ngasi su video anoba ma pudona lae ado ngasi gi video se kaino haibada ai se ngasi se embroidery tamba chatonya ba ko embroidery gi thani gi course tawri ado mayam da su dum jeng halage hajik ai chatpagi loisinna tayari tawna lore loisin lore ichanu pa su ngasi di school lei tabani na ma su purani ado ngasi ga numit humni surya ba ko aina chali se ado na ne aina video do sem do matam do ekdam thangna da ba haiba tare ko ado ngasi se matam kitang phang badu ga aina video se prap tong sem hawraga adana semakpani ado ai ada jawraga mafam du su dum jingalage mayam kamai tawge kamai takpige haibedu su mayam dum share tawba jaraga di dum tawjarage ado ai hoji gari ngari ai nupana gari pura lakani aiga adagi nupi ani ahum mari manga ne bago chali se segi khara amana beautician gi adai khara amana kano gi stitching gi adagi embroidery gi khara ama dumai tamna do ai di embroidery tawnai na tawre ado stitching gi do di mi do yam hre bako aduna mi do vacation lai taba ai tare aduna kano embroidery se dum tawre ado हौजी पुंग अयुकी पुंग मापन तारेबको अदो मापन ग मिनिट तना मंगा गी सिगा गाड़ी लाकने न हाय नो यौदी एवरानी nga लेरगा जौरा अनि asigi akoina tamba chali se moi free da tamhan bani sarkar gi damak dagi free da tamhan bani aduna free da tambani na ko su tam hora ga dana tambani do isagi khudi sa hayawradi phaidana hayawrasu phaidana ko bai se phaidana ko ado khut ha khatang haijallasi haijan bai sena pai tungda mayam ama mathau mayam kana ragani natrane ko aduna mayam ai salugi ge mafam jawraga jenghalake ado kari kari takpi ge hai do ina ada ngamdraga su jengan ngamdraga su ai jum da dum ai di practice tawbodo adu do mayam du su dum uchara kya ba ko sisi mayam ama lona riba mayam sisi jengo asiki video se ko aina ne nomini suba numita lakpada namhoba video ya ko matik ama lahobani ado aina do season leire magi se loli se jengo sumai tamna lol hale sumaina lona aigi di lon ba lora ba ko ado magi se lon ba lora ga matung da ina video se matik ama lahobani ba ko ado aina ngasigi video di number do matik kan nang ti number yawi lon bagi matik to ya haudra ba ko asina nahana ina mini subagi namiki video da namho bani to adagi tu asigi nupi se asi lai se asi sina takpi bani ba ko asigi nupi se moi rajasthan gi dress ni mana se lise sida leire aina lon bado ai di se lon ba loina complete oina loire ado jengo mayam do sajabre jengo
ꯁꯤꯒꯤ ꯃꯌꯥꯏꯁꯤꯒꯤꯅ ꯑꯃꯨꯛ ꯐ꯭ꯂꯥꯋꯔ ꯁꯦꯝꯃꯛꯇꯣꯏꯅꯦꯕꯀꯣ ꯐ꯭ꯂꯥꯋꯔ ꯖꯦꯛꯑꯒ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯣꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯑꯩꯒꯤꯁꯦ ꯐ꯭ꯂꯥꯋꯔ ꯖꯦꯛꯇ꯭ꯔꯤ ꯑꯗꯣ ꯖꯦꯛꯑꯒ ꯂꯣꯜꯂꯛꯇꯣꯏꯅꯤ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯟꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯃꯇꯦꯛ ꯑꯃ ꯂꯧꯍꯧꯒꯦ ꯍꯥꯏꯗꯅ ꯂꯧꯍꯧꯔꯕꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯗꯅ हाँ ये भरना है इसका अच्छा ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯇꯝꯕꯒꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯂꯣꯟꯕꯗꯣ ꯑꯗꯨꯗꯣ ꯂꯣꯏꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯐ꯭ꯂꯥꯋꯔꯗꯣ ꯁꯤ ꯂꯣꯟꯕꯁꯦ ꯁꯤꯁꯦ ꯑꯩꯅ ꯈꯔ ꯂꯣꯟꯈꯠꯂꯒ ꯑꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯔꯨꯔꯒꯦꯅ ꯄꯨ ꯂꯥꯛꯑꯦ ꯑꯗꯣ ꯌꯦꯡꯉꯨꯗꯣ ꯁꯦꯝꯕ ꯂꯩꯔꯦ ꯃꯆꯦ ꯈꯔ ꯑꯃꯗꯤ ꯂꯣꯟꯈꯠꯂꯦ ꯑꯗꯣ ꯈꯔ ꯑꯃ ꯁꯤꯁꯦ ꯂꯣꯟꯒꯗꯕ ꯋꯥꯠꯂꯤ ꯑꯁꯤꯁꯦ ꯂꯣꯏꯅ ꯂꯣꯏꯊꯣꯛꯑꯒꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯊꯕꯛꯁꯤꯡꯁꯦ ꯄꯞ ꯇꯧꯔ ꯂꯣꯏꯁꯟꯅ ꯂꯣꯏꯔꯛꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯂꯣꯏꯔꯛꯏ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯄꯨꯡ 12:30 ꯇꯥꯔꯦꯕ ꯍꯜꯂꯛꯄꯗ ꯑꯗꯒꯤ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯑꯦ ꯄꯞ ꯇꯧꯅ ꯆꯥꯛ ꯊꯣꯡꯗꯣꯛꯑꯦ ꯑꯉꯥꯡꯁꯨ ꯄꯨꯡ 1:30ꯗ ꯂꯥꯛꯑꯦ ꯑꯗꯣ ꯂꯥꯛꯑꯒ ꯑꯗꯒꯤ ꯆꯥꯛ ꯄꯤꯖ ꯈꯣꯠꯆꯅ ꯇꯧꯔꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯄ ꯃꯌꯥꯝꯗꯅꯦ ꯂꯣꯏꯁꯜꯂꯛꯄꯗ ꯑꯗꯨꯝ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯄꯩ ꯃꯇꯝ ꯌꯧꯔꯦ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯗꯤ ꯍꯧꯖꯤꯛ ꯇꯨꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯄꯣꯊꯥꯕ ꯐꯪꯕꯒꯤ ꯃꯇꯝ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯁꯤꯁꯦ ꯑꯝꯇ ꯂꯣꯜꯂꯒ ꯂꯣꯏꯁꯟꯒꯥꯏꯗꯅ ꯑꯗꯣ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯟꯒꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯅꯁꯨ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯗꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯦ ꯊꯕꯛꯁꯨ ꯀꯩꯁꯨꯝ ꯂꯩꯔꯝꯃꯣꯏ ꯑꯗꯨꯗꯒꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯐꯝꯕꯒ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯈꯟꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯇꯤꯐꯤꯟ ꯁꯦꯝꯃꯛꯀꯅꯤ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁט ꯑꯉꯥꯡꯗꯒꯤ ꯑꯩ ꯅꯨꯄꯥꯒꯤ ꯆꯠꯄꯒꯤ ꯇꯤꯐꯤꯟ ꯁꯦꯝꯃꯛꯄ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯇꯝ ꯑꯗꯨꯝ ꯆꯪꯉꯦꯕ ꯍꯣꯏ ꯆꯨꯝꯃꯤ ꯈꯨꯜꯂꯛꯇ ꯂꯩꯔꯒꯅ ꯈꯨꯜꯂꯛꯇ ꯂꯩꯕꯒꯤ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯤꯒ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯁꯤꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯁꯨ ꯚꯔꯥꯗ ꯂꯩꯅꯕ ꯀꯥꯡꯕꯨ ꯈꯪꯗꯦꯀꯣ ꯁꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯁꯤꯁꯨ ꯑꯃꯠꯇꯅꯦꯕꯀꯣ ꯑꯗꯣ ꯊꯕꯛ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯑꯁꯤꯁꯦ ꯃꯣꯏꯒꯤ ꯑꯁꯤ ꯇꯝꯍꯜꯂꯤꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯈꯨꯠꯁꯨ ꯍꯩꯖꯍꯧꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯣ ꯁꯨꯝ ꯍꯣꯏ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨल ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯉꯒ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯃꯇꯝ ꯁꯪꯕ ꯃꯇꯝꯗꯣ ꯑꯁꯤ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯐ꯭री ꯑꯣꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯂꯣꯜꯂꯅꯤ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯒ ꯃꯇꯨꯡꯗ ꯑꯃꯃꯨꯛ ꯍꯧꯒꯠꯂꯛꯑꯗꯤ ꯑꯩ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯔꯣꯏ ꯑꯉꯥꯡ ꯍꯧꯒꯠꯂꯛ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯁꯜꯂꯅꯤ ꯁꯟꯗꯥꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯁꯤꯁꯨ ꯁꯨꯝ ꯑꯋꯥꯕ ꯑꯃꯅꯤ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯇꯕ ꯅꯠꯇꯦ ꯁꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯁꯨꯝ ꯈꯟꯕꯤꯒꯅꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯁꯤꯁꯨ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯇꯦ ꯅꯤꯡꯉꯥꯏ ꯆꯥꯅꯤꯡꯉꯥꯏ ꯆꯥꯕꯒ ꯊꯛꯄꯒ ꯐꯝꯕꯒ ꯇꯧꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯁꯨ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯁꯤ ꯂꯣꯜꯂꯒ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯑꯒꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯂꯣꯜꯂꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯨꯝ ꯑꯍꯥꯟꯕꯅꯦ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯀꯃꯥꯏꯅ ꯂꯣꯟꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏꯅ ꯂꯣꯟꯕꯗꯣ ꯁꯨꯝ ꯁꯤꯝꯄꯜꯅꯤ ꯃꯌꯥꯝꯁꯨ ꯏꯂꯥꯏ ꯂꯥꯏꯒꯅꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯎꯕꯒ ꯁꯨꯝ ꯍꯩꯒꯗꯕ ꯊꯕꯛꯅꯤ ꯑꯗꯣ ꯃꯥꯒꯤꯁꯦ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯄꯨꯔꯒꯀꯣ ꯑꯃꯨꯛ ꯑꯩ ꯍꯥꯟꯅꯗꯒꯤꯗꯤ ꯁꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯌꯦꯕꯀꯣ ꯑꯗꯨꯗꯩꯁꯨ ꯑꯗꯨꯝ ꯇꯝꯊꯟꯕꯅꯗꯤ ꯐꯩꯗꯅꯀꯣ ꯐꯖꯅ ꯇꯧꯅ ꯇꯝꯕ ꯍꯥꯏꯗꯨꯒ ꯇꯝꯗꯕꯅ ꯍꯩꯕ ꯍꯥꯏꯕꯗꯨꯒ ꯃꯥꯟꯅꯗꯦꯗꯅꯀꯣ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯥꯏꯁꯦ ꯁꯤꯝꯄꯜꯅꯤ ꯑꯍꯥꯟꯕꯒꯤ ꯁꯨꯝ ꯁꯤꯝꯄꯜ ꯇꯥꯛꯏꯅꯤ ꯑꯗꯣ ꯇꯝꯁꯤꯟꯕꯅ ꯐꯩ ꯐ꯭ꯔꯤꯗ ꯇꯝꯕꯤꯕꯅꯤꯅ ꯇꯝꯁꯤꯟꯕꯅ ꯐꯩꯀꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯎꯔꯕ I know you told your friend you're not okay. And tell me what's wrong and why you never said you felt that way. And
guess you're trying to stay strong and fake a smile until I look away. But I've known you too long. ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯂꯣꯏꯔꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯎꯕ꯭ꯔꯥ ꯁꯤꯁꯤꯡꯁꯤꯗꯤ ꯉꯁꯥꯏ ꯑꯥꯗ ꯂꯣꯜꯂꯛꯄ ꯉꯥꯛꯇꯅꯤ ꯁꯤꯁꯤꯡꯁꯦ ꯉꯁꯥꯏ ꯑꯩꯅ ꯆꯦꯟꯍꯜꯂꯛꯄꯗꯣ ꯑꯁꯤꯅ ꯆꯦꯟ ꯁꯤꯂꯥꯏꯅꯤ ꯑꯁꯤꯅ ꯁꯨꯝ ꯑꯗꯣ ꯑꯁꯤꯁꯨ ꯃꯣꯏꯅ ꯄꯤꯕꯅꯦꯕꯀꯣ ꯑꯁꯤꯁꯤꯡꯁꯦ ꯆꯀꯣꯁꯤꯁꯨ ꯃꯣꯏꯅ ꯄꯤꯕꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏꯅ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯁꯤ ꯄꯤꯕ ꯉꯥꯛꯇꯅꯤ ꯐꯤꯁꯤꯁꯨ ꯃꯣꯏꯅ ꯄꯤꯕꯅꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯙꯥꯒꯥꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯕ ꯉꯥꯛꯇꯅꯤ ꯖꯦꯇꯨꯝꯁꯤꯁꯨ ꯃꯌꯥꯝ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯤꯠꯁꯦ ꯃꯌꯥꯝ ꯇꯨꯝꯅꯤꯡꯕꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯣꯏꯁꯜꯂꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝ ꯇꯧꯅ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯦ ꯃꯤꯠꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯃ ꯉꯛꯀꯠꯇꯦ ꯑꯩꯁꯤ ꯃꯌꯥꯝ ꯉꯛꯀꯠꯇꯦ ꯍꯪꯒꯥꯝ ꯆꯜꯂꯦ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯧꯈꯤꯒꯦꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯍꯧꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡ ꯁꯤ ꯄꯨꯔ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯑꯣꯡ ꯇꯥꯛꯂꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ Day 3. अभी चतोरे कोई लोरे तंबल लोरे फिनिशिंग हो गया हां हो गया इधर को मैं आपसे जब हाजी चतुर में इधर लोरे फिनिशिंग हो गया फिनिशिंग दिखाओ अच्छे से बनायो अभी मेरा कहां कंप्लीट हुआ ये ꯑꯩꯅ ꯁꯦꯝꯕꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯁꯤ ꯁꯦꯝꯃꯤꯅꯦꯕꯀꯣ ꯉꯁꯤꯁꯦ ꯁꯤ ꯐ꯭ꯂꯥꯋꯔꯁꯦ ꯇꯧꯔꯤꯅꯦ ꯑꯗꯣ ꯌꯥꯝ ꯂꯥꯡꯉꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯁꯤꯁꯨ ꯁꯦꯝꯃꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ Venikala pasateper kita lecur aye kita lekomor aye kita lekocor aye kita lekomor aye Venikala pasateper Kari isay no nang say do. Kita lekan mura. Larik pa wana na haraga larik ti patra tana utra ta wisur ba sa. Kita lekan muri. Larik ti pawan larik pa hana thamaga larik se iro na hana haraga utra batra kita leka mora aya chol aya tawle ma. Chay chadro me ngasay nga amung ngahak lai laga chay chadro lai makhangdri. Kita lekan pete juli ay.